Liangmai Furuf ki miyam na thaba ensang napi amadi haira makhal kaya tampak ki mafam singda kaithel famduna fanghali sagol che numit khuding gi lamdam asigi mafam kaya da hong duna famba Liangmai Imphal market ngasi tararak shubo oina Imphal East district ki Wangkhei Puja lampak ta famkhre kaithel adu Liangmai Imphal market committee na young voluntary organization Puja lampak anina punna khusam na duna famkhibani ngasigi oina chingi district singda joina khunda duna lairiba Liangmai Furuf ki nupi vendor Chamaga Marfutra Marina Makoi gi Khulda Fangba tongan ba organic ki pothok sing miyam da fanghanhi Liangmai Imphal Market Committee ki co-convener Difu Pranmaina Manipur gi ching amasung tamda laiminariba Furup Singhi marakta hena faba mari ama semgatnabaki pandamda haudokiba kaithel asi ngasidi tampaki miyam nasu pamnabaki chang yamna hele asumna chingmi singi achauba platform ama tamda piba asina su chingi maruoina nupi shingi senthok lambi hengat hanbadasu achauba mateng ama oiri haki Apoigi Manipur as the real progress the true progress begins when we rely on our own resources, our own people and our own hands. So mine ko rely do matamda masigi progress gani haina khalle Manipur as a public state we can say Manipur as a apoi ing tap thaba harmony state ama we can say herba taldi leiba youth sing se purpose laina hinghanba amasung apoi every woman as a dignity laina amasung farmer as a dignity laina hinghanba se yam important oye aduga leiba family mayam se apoi healthy oiba lifestyle ama ihalba taradi harmonious oiba amasung ing thaba amasung afaba kunai ama oina Manipur state se leigini hai